mayambu triangle message ki message nainaba asida taramna oksari masidi ekoina nainaga dawa a topic asidi the third angel message sa adugi sa amasung magi motibu khuramba sa adugi khudam haiba adugi maramda ekoina naina jagani sinausa masi triangle message se ekoina sandokpa yam darkar lai masi khangba su darkar lai ekoina changjan ringi da hana ishoda haijase sagada laiba yamna minungsi chawba dharma semba pangal shakti khudimma ki horpum oiriba gyal loksingi horpum oiriba ipa isho na poiningai leitana thagasariba hauji tolabana na ehana nahana prithibi mapang khudim tha sandu hariba na ki aroibigi wapao ase aikhoina naina gadawri maroina third angel message se karino haibsi maramda naina gadawri pap salabana na ji akhanga hinate pa aidi chumna tangi na ki asumbudo pamjabani na ki asumbudo basiya tawjabani pa nahana aigi siblai shopiu aigi brand kokta nahana sinabiu tare besina khudemu ki thamoi da sun hana ngambiduna bakoi thamoi ta leidiba amamba asina do nahana kohan biduna asumba se khangduna asumba sigi matung induna sasabang manbiu Prabhu Jesu Christ yi min da khurumjari amen koi paase revelation 14 gi 9 10 amasung 11 and the third angel followed them Ahumsuba swargadutki aduna mokoi gi matung Lame sang with a loud voice over konjel amana hai if any man worship the beast and his image kanagumana saadubu magi muktibu kurumlabati and receive his mark in his forehead or in his hand mahaki marai bakta natraga makutta mahaki khudam ado phanglabade haisa verse 10 the son shall drink of the wine of the wrath of God shogi asawbi yu adu hairiban misak aduna phang thakani which is poured out without mixture into the cup of his indignation mahaki asawbi kapta yanadana haisan khre hairibado haisan khrabado mahana thakani and he shall be tormented with fire and brimstone in the presence of holy angels and in the presence of the lamb yawmasa adugi mamangda amasung asengba swargadutki mamangda mahakpu ismaiga amasung brimstone adi gandup kaloina na mahakpu ot naigani hai aduga 11 and the smoke of their torment ascended up forever and ever makoi gi ot pagi maiku do lepa naidana kagani they have no rest day or night makoi gi ahing dang pathabalite who worship the beast and his image sa adu bukuramba mahaki muti bukuramba whosoever received the mark of his name mahaki mingi khudam ado phangba mising ado na hai masida hai aduna ikoina yengsi hai basa se kanano magi mutri amasung maki khudam ase kanano hai basi gi maranda ikoina bible de ikoina yengsi hai basa se ikoina revelation 13 da hana phange adubu aina mamangi sermon ikui dingi mamang su aina the mark of the beast part 1 part 2 adu da sunai nakre aduna ai ngasi sa asigi mai magun characteristic aduda ai fajana salaroi aduga aina khara sai khari gi mawangda revelation 13 gi ahan basa part 1 part 2 sumaina ani shuba sa part 1 part 2 sumaina adugumba sai samba su sakramni hena full information gi damo detail gi damo haide pa video sing ase jing view haina aina recommend tawjari adubunga sidi masigi moroiba importance adu khatang ekoina yengse masi haide basa se ekoina revelation 13 gi ahan basa masida phange ai padare ka revelation 13 gi 13 aje ekoina yengmane se samlapna and I stood upon the sand of the sea aina samudra gi lengoi mathakta leplammi having and saw a beast rise up out of the sea samudra dagi sama aina karakpa urammi having 7 heads and 10 horns makok tare amasung masi tara palami and upon his horns 10 crowns maki masi sing aduda luhup tara leirami and upon his has the name of blasphemy maki makok sing atutana
thi na ngang bagi ming ado lairam mi hai first one ase ekhoina yengsi ekhoina haikre bible da revel ekhoina Daniel 7 gi 17 gi matung na ekhoina haikre bible gi prophecy da sa amana political kingdom rajniti goiban ni thaulebat amu bu khangnei hai aduga si samudra haipse revelation 17 gi 15 gi matung na adul mi yamna taba mafam haidi asibo ekhoina water natraga sea haibasina represent tawi haibasi masina haibdi masina takpudi zona ekhoina mi amna taba mafam degi sa am karakpa mahana ui hai aduna ekhoina revelation kaino gi dasu ekhoina yengkhre hairi sa do ekhoina masi Roman Catholic Church ki makoi gi takpi tamiba institution makoi gi aranba bible gi natana takpi tamiba adubuni ekhoina antichrist power hai masi Protestant reformer khuding mangna hairi sa se antichrist power ne na hai aduna ai masigi characteristic gunsing ado aina loina pibagi ngambagi artha laitre aduna ai gi mark of the beast hairi series to matuda fazna full detail on yeng biro matudagi ekhoina khangani hairi sa se mi yamna tabum pham haibdi Europe tagi tholakpani hairi se sida laire aduga verse today yengse and the beast which I saw was like unto a leopard aduna ma ki haksang je kabokai malame and his feet were as feet of a bear maki makhong asina sawom gi makhong malami hai sawom gi makhong palami ma se masana leopard oidami marang lalami and his mouth as the mouth of a lion magi masin aduna nongsa gi masin palami and the dragon gave him his power and his seat and great authority aduna dragon singlai aduna mangonda maki shakti mahaki phambal amasung ngamba authority ngamba shakti ado mahak mangonda pibi hai ekhoni yengse hairiba sa se kanaga manai haiba matamda masi ekhona leopard maki phachang do leopard ni ekhona hairiba leopard mamba sa ado ekhona Daniel chapter 7 da ekhona yengkhre aigi series tadu nokhona hena khangge di aigi series Daniel gi series su sathari ni adu gi series da Daniel chapter 7 adu da nokhona yengbiro aduna Daniel 7 gi matu na kabo kai man ba sa adu di haidi mai masa mari pa ma kabo kai man ba sa adu di khona tamkhre matu di ekhona Chris laiba ku khani habi aduna haidi sa ase composite piece ni masida ulibse ma ki body na Chris na oi adu go ma ki makhong saom man ba sa haibadu di kanano hai kan ekhona medo persani haiba asigi maram da su ekhona mamangda tam khare isnausang aduga mathangda ekhona amug yangsi hairi basa asigi mai gi masin do nongsa malame hani aduna nongsa man basa adudi ekhona kari leba ku khane Babylon haiba leba atu ku khangnei habi aduna hairi basa asina ekhona amug yangsi aduga hairi basa asina mataw karamna Greece malibano mataw karamna Medo Persia malibano mataw karamna Babylon malibno haibdo ekhona samlamna ye ekhona yengminase ekhona Alexander na hingngai matamda mahak se kaino kanda makoi gi mission da thaluna agi screen da pdf description asida na khoina munna pabiu adu hena titan khan ngai ne aduna mahana siraba matamda 323 adu 320 ga hoi 3 da siraba ma bi sita sibam matamda kaido kyan da mahak se shorni monda ishorgi masa makoi na kurmeri ba lai Jews haibdu gi maki masani haina khanai aduna mahak se mang masana so ishorne haina claim tawse aduna hairiba asigumna ekhon Roman Catholic Church na su mahak masamuna makoi gi lusing masina ai makoi ishorni haina haijabdo madugi kullado hairib sa asiga samani madugi damakani masegi sa asina leopard maliba Medo Persia hairiba sa asina Medo Persia maliba asigi maru aiba maramdi karino haiba matanda ekhona Daniel chapter 6 da nakhoi pazaro aina paroroge fai text pudi aina screen da hapsarake Daniel chapter 6 ki 8 ka 15 ga nakhoi na paba matanda nakhoi na khangani makhoi na lo ama seme lo seme jana ningthong na tan atopa kana su khoramba yaroi haina makhoi na lo semani adu makhoi na habche madugi lo da haibi ki matu na habdi media Persia gi ningtho asina makhoi na sen kiba makhoi na sel nam kiba lo se ain se ka dum no hongba yati habi maramdi makhoi se ishorni makhoi na tawbse makhoi na pa habse tawdi aduna ishor khatana
asoi ba have se late adun mokoi law se hong ba ya de have sine adun hai ba sa asna su hai ba mokoi asna su mokoi na sen ki ba law se kai dum do hong de have sine ba mokoi na dum lai have ni masini mokoi Roman Catholic na su claim to ba se masi ga manare kai su khana ba late mathang da hai ba sa asna nong sa malame nong sa di Babylon malame maram di Babylon have se kaino Babylon gi ning thau Nebuchadnezzar na ekhona achoubo mutri ama asuki mati fit 91 mo mutri ama ekhona sema kada prithvi da leiba mipum khuding bo haiba mutri adu khurame haiba mutri adu na symbolize tawde ma masamune sanana pulop semane adu khuram da ba makai bu mai gi kom da lang thawai ne adu gi matam da sadar masa bini ko makai lang thabane adu mai tawduna Babylon na su makai na ai mangai re haina Nebuchadnezzar da sale ma ishoni haina chane ma bu khuram ni ngai hai adu khuram da ba makai bu hakin hai aduna aroiba matam da ju haire ba sa asibu mana haiba indaba magi pokta indaba mising asibu khan ngai gi tamak sakti haigini pigini habsini aduga dark ages ki matam da su mahana panba matam da su supremacy oiba matam da su haire ba se thoki mathang da khoina amu yenga se mangonda kanana sakti pi have the singlai aduna sakti pi have se sida lere singlai has the kanano ikona revelation 12 ki ikona 9 da ai pazarake and the great dragon was cast off adugumba so basinglai eto tanthokirami that all serpent thaina mamangai gilin called the devil cover and the satan cover which deceived the whole world pitibu manam thak to gibido he was cast out into the earth and his angel were cast out ma pitibu da lang thake ma kisagatu sin koina na aduna sidapi gibse na haibi gi matung nadi dragon haidi satan ma gi sakti se pibani habni aduga dragon habse ki ani shuba application amuslai madudi akhona revelation sida yengbada akhona phangni 12 ki 12 ta akhona uba matam da haire there wander in heaven a woman clothed with the sun silaigram verse 2 da she being with a child crying ma angang pokadorami traveling in birth angang popagi nawe da khombuda torami pen to be delivered sida smaina to bonupi mulai mathang da verse 3 da another one sagada angak pam urame ang ba singlai ama makok tare pamba masi tara pamba maki masi singadu da luhup tare leiba dugumba singlai ama urami hai alam masini hai ba singlai asina verse 4 da yengma matamda mahana atyagi sawam cha singi charo thopagi ahumsuba ado mahana langtheki ani hai saitan taba matamda sagadu charo thopai amadi mahana namthak tawgi habse masida iri aduga hai ba singlai asina nupi adugi mamangda angang poktab nupi adugi mamangda lepammi habi adu hariba angang adu nupi aduna angang mapoe hariba angang adu prithvi bu yorki chai amana pangada angang ni mahakor sargada pukhat kirami habi adu di hariba angang iron gi dot amana sasan tabudha angang adu di kanano haiba matamda aikhoina ai pararoge revelation 19 gi 15 16 da asumna hai masigi matungna di hariba nupa yorki iron gi rod amna pithibu sasan tawdaba nupa adudi 16 the king of king lord of lords ko madu prabhu jisu kristani aduna prabhu jisu kristna popo matamda haniya honaba adugumba laiba adudi kanano haiba matamda isinau sing madu akhona hero ning thong hero da sikanana hapono haikanda babylona akhona sorry rome na hapani rome representative ni aduna ani shubda masina tai haiba sa asina Rome degi ma ki sakti phangbani habse aduna Roman Catholic Church ase Rome na laikha tar matungda ekhoina magi division tara thona khaidok khaba matungda haiba Rome adu degi mahak se oirakhibani khoina tanan chapter 7 da sunai nakre maduni smai tawdana mahana phangkhibani habse masida lere ekhoina mathangda yengase verse 3 da and I saw one of his head as it were wounded to death mahaki makok ama haidi lusingba makok head habjina lusingbani mahaki lusingba ama ko magi makok tareto haidi adugi manungdagi ama lusingba ama se mahak sigadawo makai shokhi hai sidaba adu sining chit leiba sining chik ta khakpa asokpa ama phangkhim his belly wound was healed mahaki asopato phakirami and all the world wondered after the peace hai aduga prithibida leiba khudimana sa asida ngakpa phaurum mi hai aduna hariba se prophecy hariba verse asigi first part asidi thungre his daily wound was still have the
masi mapung phana phatri aduna prithibida leiba misina sa asida pura ngak poitri hujing ngak nabadi haure aduna hairi masigi prophecy je karam matamda pungki haiba matamda 10 February 1790 aida Napoleon ki general in birth here na Pope Pius VI masina khoina Vatican City da lai aduga Pope Pius VI man pharame aduga mokho gi ningtam badalo tholame aduga man France ki balance hai bam phom adda mahapuloi tharame aduga August 29 1799 da hairiba Pope Pius ma the sikirame aduna mongonda lairamba sakti do lokthokirame haidi Pope na kana Vatican na supremacy with 538 in 1790 ani magi matam study kedawa makis power sakti leke mahana Europe ki ningthoksing adugi sakti ro sinarkami hatpa maki tapi tamdi badigi ona thaina badaleba mission ado mana halan gi thabakse asmani thawba adugi thabak tuni adubu hairiba sakti do mana sai political sakti do lokthokre lokthokon maram oiduna kaido hem batanda mahaki sire mahana hojik karimta tawbo ngamdre haibse masini aduga mahaki asibasi amuk phaki haiko mapung phana hojik phatri sinausa hek phabo matanda prithvi ase loirabani aduna mahaki asokpaje phabaje aduna March 14 18 ko 1800 ta solisim sani panda mahakse anobo popama amuk elect tawki aduga 1929 da khoina Mussolini gi Italy gi Mussolini dictator se haibun pasna dictator asina maka Pope Pius 11 ga makhoina sign ama tawnarami haiba sign asida kaido kan Vatican hill hadi Vatican City de Italy nation orambadagi Pope sinare haina masigi sign tawnaki sumai tawdana mahaki asokado tamna naba phalakirami ase akhona haiba masigi paw se San Francisco Chronicle 12 February 1929 da sumna lapthoki in affixing their autographs to the memorable document healing the wound which festered since 1700s extreme 70 cordially was displayed on both sides high says my togana utkirame nokana kutta fajan yengbiro smai togana high signs toki matadegi maki sopodo hose tabna faraktuna hose mapung phana phagadawe sinasa hose John Paul II gi matamda almost helne hojekti almost helne khatik ngairamni magi sopodi mongonda prithibida leibla khudimuna mongonda sakti sinarga man haibo khudimok prithibki lebak singna illaba matamda maki sopose pura pharamni haibo matam sida prithibi ase loiraga dabani sinausa masini masibu laire khona mathangda verse 4 mo khona pase verse 4 da they worship the dragon makhoina singlai adubu makhoina khurami unto the they worship the dragon which gave power unto the beast sa chibu sakti giva singlai satan adubu makhoina khurami hame they worship the beast saying aduga sa adu makhoina khurami who is like unto the beast who is able to make war with him kanana mahakalan sunglaba ngamgani mahakamana kana lay aduna haidi sa ase khurame abnina religious power ne habi tai Roman Catholic se religious power ne masi prithibida lay mission ma ki lusing basing asibu khurumdana lay habni aduna sa ase bu khurumbaga saitan khurumba asiga masi amatta oi sinausa pena kaugumsi mathang verse 5 ta amuyinte there was given unto him a mouth speaking great things and blasphemy mangoda akan bawanga ngai amsung isho puthina ngai gi sakti sing machin ama mangonda pibira mi ha and power was given unto him to continue 40 and 2 months 42 months ko haidi tha nipuni thoje prithibida chathan ngai gi da mahangna sakti piram mi ha khoina aham yengche blasphemy khoina mamangda sunai na kre madu de blasphemy ha se karino ai madu da detail sala roige ai mamang video re mb kro blasphemy ha se mi taibang mi ba amana ai shona ha se blasphemy taibang mi ba amana ai khoina tawam taibang mi na tawba pap sing se copy ba ngami haina claim tawse masi blasphemy ni aduna hariba luksing ba sinasu blasphemy oi hai ai sida quotation ani ka pagi mamang da su yam pa kramne masina sida hai Pope Leo gi encyclical da sumna hai detail yang biro we hold upon this are the place of God Almighty aduna ikhoina prithibia sida ngam ngam ba ishogi mahut ado ikhoina pai hai yam quotation dai ko adu bai matam yadabana ni sinapsa
aduga mung the Catholic Nation in July 1895 asune the Pope is not only the representative of Jesus Christ Pope habse Prabhu Jisu Christ gi mahusinba adu khakta oibada natana but he is Jesus Christ himself hidden under the veil of flesh Markse Nuebiki Sadongi Pradamarum the Lotuna Ladiba Jisu Christa Masama ni hai Masidi and a Savo blasphemy se Shinausa Laitre aduna kanagumna na koina arang ko bang yaragadi koina Prabhu Jisu Kurumbagi darka laite makogi priest lao pop ta lao pop no copy re pop na arang ko bang piragadi pire haina makoina claim tawdun lai masini yam sathi base Shinausa aduga makoina numit nifuni thoini maunda sakti pibi hai mana panba matam je koina Bible gi matung ina Ezekiel 4:6 number 14 gi 34 adugi matung ina aikoina kaidogam dana Bible prophecy da nomana chahi amaga manai aduna 42 months se aikoina mase koina numit masing da onthokong matamda lising masani humfu thai numit lising masani humfu habni numit habna days habse year ni year sahi lising masani humfu sab sana palam 538 AD dekna 1798 ko mafu capture tawgiba mahamna Delhi win phangibado adugi matam akhawse sab sana mahana Prithvi the Palami have said Shida lady Shinausa. Verse 6 he opened his mouth in blasphemy against God to blaspheme his name and his tabernacle, them that dwell in heaven. Man Shogi Maikeda Shogi Ming Amasung Shogi Laishangi Maram the man the Tina Wanga me have seen Aduga Sargadali blessing Adusuman Nangami have seen. They explained over again. Verse 7 It was given unto him to make war with the saints. Aduga mahangna ishogi mission asida lan tongnya gi shakti pirami hai to overcome them makhoi khudum sanaba power was given him over all kindreds and tongues and nations pithil be the lady bajat sing aduga tonga tong balon ngang basing punamukta mahangna shakti pirami hai masina verse 7 hari matung nedi mahangna ishogi Christian sing asibu hatki mahangna hatki ba Christian masing asuki matik yam khare isnaw sing mahangna hatkiba Christian masingje aikoina mark of the beast adu yengbiro aduga egi mamangi video sing adu da yengbiro madu da prajana historical court ko lo yarna engasidi court chala roge aduna mahangna hatkibje chaurana 150 million Christian de mahangna hatkiba mahki supremacy gi matamda Prabhu Jisu Christ gi matung inba Bible parasa sabha aduga mamising do mahangna takpi tambiba adugi makoi arang ko bomase makoi gi mapanani aduna makoina haiba khatang ingadamni misam kanamta Bible pabi haro Bible ase makoina pagadamni makoina hangadamni haina tapi tambi butugi ona taina bada asumba tapi riba Christian Prabhu Jisu Christ gi matung indun saliba mission ado maki maika laiba mission ado masang thingamdana hatkrabni sinausa Prithvi quite Mara later me hatpa institution like the Roman Catholic ni any denomination healer tamthi raiba Helen Napoleon Bonaparte hariba tamthi kraba Equina Riba Saddam Hussein Hariba, as nothing but land, First World War, Second World War, Sikimat the Sikiba, a Sokimatic and Tikram the Sikiba Hatkiba, Mimasing at the Gidi, Equina, Mahan Hatkibs in head of 1945, the Equina, Hiroshima Nagasida, American atom bomb Tadapuna, Sikiba Matanda, Sikiba mission a do walking in a city parliament of the Lave, Sikiba mission a one token natum, a do Roman Catholic Hatkibus, a do Masaru Kia Oina. Hatke have seen Masi Bible Nako, Masi action, Halabani, Masi Yam the Tamtiba, the Gumba organization, Amani Mukoi Tapitam Bibse, Masi Magani, at the Buhari Busar Sasida, Ishori Atumba, Hango, Kanga Duna Tumba Sali, Atumba, Kanga Duna Saliba, Miki Amrumne, no Quigi Magadi, Ivanati, no Kosh Atumba, the Kanga Kandadi, Equina, Robuna, crosses Hiliki, none Egi the Maktani have a Kovigan, at the Tolo, Madagi the Machona, or if you want, why did some people warning? Revelation 14:9 to 2 of the video, quite some people warnings in Massini. Hariba, Sasi Kurumba mission at all, Aquina, Dandi Pangani Hang, Massina Haribani, verse item we all that dwell upon the earth shall worship him, whose names are not written in the books of life of the Lamb slain from the foundation of the world. Pichibigi Lashamba Matamdegi Hat Kraba, Yaumasatugi Ahimbigi like the Ikidriba, Makoshin Atuna. Hide the Sa Sibu Kuram Gani Hai, Mapu Kuram Gani Heaven.
aduna Roman Catholic Church bu khuramba habse Satan bu khurambani aduna mahapu khurunga da bami shindi naurok ta sakha da bami khudi manga habni khurungane habni ahin bagi like ta mi ishin da bami shing aduna snow sa ikoi jo hade ba sa se khurumba tarakadi ahin bagi like ta ikoi mi kai to da ishon ishin bema ikoi shoy da na naurok sakhani sa si ki marai ba adu guloni na ikoi jo phangani madu gi tamakani ikoi masida hade ba se ikoi na amu yengse verse 9 the father of verse 11 the equine yang se prithvi gi achoba issue ma lai hari ba issue si maram da equine khara changchalasi masina han ba sa adu lekre masina revelation gi 13 gi aham sa adu Roman Catholic Church ni ma bu khuramba ma gi mutti habse karino equine tamdri hujik tamagani ma gi ma habse karino habse jo equine mu samlapna equine yang na se hari bu mutti se kanana sembi kamai to have the equine yang gani verse 11 I beheld another beast coming up out of the earth and prithvi dagi aina atopa sama kakhalak pa uramni hai he had two horns like a lamb yaw amagum nama ki masi ani palami he spake as a dragon mak chingai guna ma wang lammi hai masi da have se yaw man ba sama uramni hai prithvi dagi hai ne hai se another hai ne hai han ba sa asiga lamsa sa da tungan ba ahan bagi de political power ni religious power ni masi de ani mak dai tabako adugumba haitare to khainaba adugumba sakti aduga tholokpa matamda lan tawga tholokpa nataba yam ingchapna ingna singna ko yawgumna tholokpa adugumba sa ama oigani habni aduna prithvi dagi pambi ama horopogumna hairiba sa se orakani art haibisina mamangda na si habna mi yamna taba haikramni sina art haibisina mi yamna tadaba haibni ko masi akoina western hemisphere habdu da akoina yengba tare masi mi yamna tadaba mpham haidi Europe Asia Africa nataba mi yamna tadaba continent adudagi ekhoni yengadamni Australia nataga America haiba continent sidagi ekhoni yengadabani adusu karamba matamda tholai matamda 1798 ki matamda tholokpa adugumba sa oigedabani aduna haiba sina religious freedom piba aduga state ka religious ka tokai tanaba adugumba adu oigedamni haiba sa adudi kanano hekanda only United States of America sina Mapung Haki Hari Base Roman Catholic na Europe the Christian sing what neighbor the Mokoisial Akanda Haiba America gi nation as a sham kibani British ki matam the Mokoina Ning Tamba Punkiban Ishnausa Hari Base Masini Equina Aduna Maki independence Adugi Matam Swai the Bokaran and Tana Smaina Pungbani Adu Baram the Ansala Rogan Aduni Hari Sasini Adugo Mahana Hai Maki Masi and is represent to Jekano Republicanism Republicanism amsung Protestantism adi Republicanism adi mokogi government apse parjana senba adugumba government oigini mokogi dharma na Protestant adi saning ba dharma sappa yabako asigumani habidi church ka state government adi government asina church puko mokogi tongan amana amagi thabuk to yesan dana laiba adugumba dani haiba asina maram modena America na prithvi super power agani Muslim khangde Hindu khangde any mafang umadagi mission khudimukse mokoi da leiraga mokoi na leira kanda mokoi ki saukhatpa economy da saukhatpa de mamang thab se masina ohelapani habse masina hariba se masida leire ai kerap yam pi ngamdre aduga mathang 12 ta ekhoni yangse and he exercised all the power of the first beast before him maki mamang da leire han basa habni di Roman Catholic ki Sakti man sinag sakti kuding mo to hari basa asne sinarme caused the earth prithvi se mahana them which dwell there into worship the first be prithvi the labor kuding mo se mahana han bagi sadu bukurum mali hani hadi han bagi sadu Roman Catholic Church asibu kurum mali hani mahana whose daily win was still mahaki asopa sining chitta leho sining chitta kha ko mahaki asopa du pangiba sa Roman Catholic Church du bukurum me hani Haiba Sasna Roman Catholic Church Bukalame, Mokoina Haiba Mokaido Ilale, Masikana Ilaleva, Americana, Kamai Ilakane Adokoin Makada, Koina in the same. Verse 13 that he did great wonders so that he made fire come down from heaven on the earth in the sight of man. Man Akam Patu Madudi, Atiadagi Mai Power Pretibia to the man sing the Ramya. Protestant American and Kong Man Pangtopa Akpose, 14 the they ship them to a dwell on the earth by means of those miracles which he had power to do in the sight of the beast. Sa asigi mamangda mahana tawba ngambagi sakti haitare asim sadu mamangda mahana tawngagi sakti leiba asigi mapan asina pangthoiba
angakpa miraksing asina prithibida leiba khudum prithibi asibu mana namthak tawrami haibani haiba miracle asina hai saying to them that dwell on the earth that they should make an image to the beast aduna prithibhi asida sa adugi muki ama semnaba mahana prithibida leiba khudimaka haigini we said the wound by a short thanga sopanangan kiba and they live hingba haibase masida leire isinausa aduna ikoina sida mu yengse miracle haibase mana angakpa kyamnam pangthokne hai aduna ikoina miracle kangthokpa haibase ishorgi Prabhu Jesu Christ na magi saboksin angakpa yam pangthoi adumai tawdana aroiba matamdasu ikoina miracle yam pangthokne Matthew 7:15 da hai bear of false prophet which come you in sheep's clothing ko aduna yaugi phijon selaga laiba aranba tak someba maichosing adudagi sexual makhoi kaisal mani ena sunai aduga 7:21 dai 23 to paba matamde aingon da Prabhu ko khuding mangna sagalai bapta saloi habne makhoina haigini makhoina angakpa kyamlam pangthokani Prabhu gi mingda bhut changba sing tan thokani haigini adu Prabhu Jesu kana aina koi khangde hani aduna angakpa pangthoi bu khuding ma ishwadagi lakona te hapsina khoina kawun Matthew 24:24 da sida hai ko there shall arise false Christ and false prophets ami aduna roiba matamda sasanaba Krista amasung sasanaba maichosing tholakani inga ipot aduga they will mokoina angakpa kyamram pangthokani aduna yaragadi ko ishogi khandokhraba mising adu phawa mahana namthak tawgani hamni adu 1 John 4:1 da aduna spirit khudimok thajaganu hamni spirit khudimok che chain taw maramdi false prophet kyamram prithvi da chatkhrei haina asumna hai aduga According to 2 Corinthians 11:14 da no marvel ngakanu for Satan himself is transformed into an angel of Satan masamsu apapa swargadutki saktam saraga lei habsini haidiba Satan gi sakti gi mapana protection americana angat poke amram mo pangtoi spiritualism tauri sinma dharmada uriba mayam sin asibo amasina mi ki healing anaba sing phanba healing gi thabak am ko apparent healing mapan thongda phaba sabak am tawi sinausa mokhoi sing asini adu bokoina mokhoje chengbani chengdabani khange hadi Isaiah 8:20 to the law and testimony if they speak not according to this what it is because there is no light in them and haiba angpam yam pangthoi bani sina ishogi yathang tara ase mokhoina indraba moroina 7 de sabara se indaba mising tawriba angak pasing ase kanadagi lapano saitan dagi lapani habse khona bible dagi ekhoina mayek sina khani ekhoina mathangda amu ekhoina ngasigi disda loisala se ekhoina mathangda yengkani sinausa mathanda nokoina ju pabio hadi image to the beast ase karino maki kudam ase karino haibse masigi maramda ekona revelation 13 that la iba achoba great crisis la yuse masigi maramda ekona mathanda ni nerse masigi saidalo shalase tabi ma myam khudinga ishon bopi bo ishno ko ishoda patna tawse sagada laiba yam nu shawi pai choyam thaga sare to bandi ekona 300 message ke part 1 adu ekona khara ni na kare Pambasida nana po pina view tare pun kunam naki yang sibat hurana tuna fazana kangan biana Prabhu Jesu ni bukan dari aneh